ꯑꯍꯥꯟꯕꯃꯛꯇꯗ Story Collection-bu ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯆꯦꯐꯣꯡꯁꯤꯡꯗꯒꯤ ꯐꯪꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯪꯒꯠꯂꯒ ꯄꯥꯊꯣꯛꯆꯔꯤ꯫ Headline: ꯍꯧꯈꯤꯕ ꯆꯍꯤ 12ꯗ crude oilꯒꯤ ꯃꯃꯜ ꯍꯟꯊꯔꯛꯂꯕꯁꯨ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯈꯔꯒꯦ꯫ CM ꯕꯤꯖꯦꯅ IPS ꯑꯣꯐꯤꯁꯥꯔ 3 ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯀꯥꯟꯆꯤꯄꯨꯔꯒꯤ ꯀ꯭ꯂꯥꯁ 12ꯒꯤ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯋꯥꯡꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯛꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯕꯁꯇ ꯇ꯭ꯔꯦꯟꯅ ꯊꯣꯝꯖꯤꯟꯗꯨꯅ ꯑꯉꯥꯡ 2 ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯁꯤꯔꯦ꯫ ꯑꯁꯥꯝꯗ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯁꯤꯕꯒꯤ ꯆꯥꯡ ꯁꯨꯞꯅꯒꯤ 44ꯗ ꯍꯟꯊꯔꯛꯈ꯭ꯔꯦ꯫ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 12 ꯑꯁꯤꯗ crude oilꯒꯤ ꯃꯃꯜ ꯍꯟꯊꯈ꯭ꯔꯕꯁꯨ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯃꯃꯜꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯀꯪꯒ꯭ꯔꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯥꯜꯂꯤꯛ ꯑꯥꯔꯖꯨꯟꯅ ꯁꯦꯛꯇꯔ ꯂꯩꯉꯥꯛꯇ ꯍꯪꯈ꯭ꯔꯦ꯫ ꯆꯍꯤ 12ꯒꯤ ꯃꯃꯥꯡꯗ crude oilꯒꯤ ꯃꯃꯜ ꯇꯥꯅ ꯐꯪꯂꯕꯁꯨ ꯁꯦꯛꯇꯔꯗ ꯂꯩꯔꯤꯕ BJPꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯃꯃꯜꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯍꯜꯂꯝꯕꯗꯒꯤ ꯍꯟꯗꯛ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ 4ꯔꯛ ꯊꯣꯛꯅ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯤꯔꯦ꯫ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯅ ꯁꯦꯛꯇꯔ ꯈꯨꯗꯤꯡꯃꯛꯇ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯜꯂꯤ꯫ ꯃꯁꯤ ꯈꯪꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯦꯟꯗꯣꯡ ꯇꯥꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯎꯔꯦ꯫ crude oilꯒꯤ ꯃꯃꯜ ꯍꯟꯊꯈ꯭ꯔꯕꯁꯨ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ CM ꯕꯤꯖꯦꯅ IPS ꯑꯣꯐꯤꯁꯥꯔ 3 ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯂꯨꯕ ꯋꯥꯊꯣꯛ ꯑꯃꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯠꯂꯛꯄꯒꯤꯗꯃꯛ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ CM ꯕꯤꯖꯦꯅ ꯈꯨꯗꯛꯇ ꯁꯁꯄꯦꯟ ꯇꯧꯅꯕ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯊꯣꯛ ꯑꯁꯤ ꯆꯍꯤ 10 ꯁꯨꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯔꯦꯞ ꯇꯧꯔꯒ ꯇꯝꯊꯤꯅ ꯍꯥꯠꯂꯝꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡꯂꯤꯉꯩꯗ ꯏꯟꯁꯄꯦꯛꯇꯔ ꯖꯦꯅꯔꯦꯜꯒꯤ ꯔꯦꯡꯛ ꯌꯧꯔꯕ IPS ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯅ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯅꯣꯛꯈꯦꯗꯨꯅ ꯑꯃꯁꯨꯡ ꯑꯃꯅ ꯑꯃꯗ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯧ ꯎꯈꯤꯕꯗ ꯅꯠꯇꯅ ꯃꯤꯍꯥꯠ ꯑꯁꯤꯗ ꯊꯃꯣꯏ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯕꯕꯨꯁꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤ ꯃꯇꯧ ꯎꯠꯂꯤ ꯍꯥꯏꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯂꯥꯜꯂꯤ ꯍꯥꯏꯗꯨꯅ CM ꯕꯤꯖꯦꯅ ꯃꯈꯣꯏꯕꯨ ꯁꯁꯄꯦꯟ ꯇꯧꯅꯕ ꯑꯣꯔꯗꯔ ꯇꯧꯈꯤꯕꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯃꯅꯤꯄꯨꯔ ꯀꯣꯁꯦꯝꯅ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯀ꯭ꯂꯥꯁ 12ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯗꯨꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯀꯥꯟꯆꯤꯄꯨꯔ ꯏꯝꯐꯥꯜ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯍꯦꯗ ꯃꯤꯁꯇ꯭ꯔꯦꯁ ꯑꯃꯁꯨꯡ ꯁꯦꯅꯤꯌꯔꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯧꯔꯝꯗꯨꯗ ꯐꯥꯎꯟꯗꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯦꯝ ꯀꯦꯅꯦꯗꯤꯅ ꯍꯥꯏ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩ ꯇꯝꯂꯤꯉꯩꯗ ꯄꯨꯟꯁꯤꯗ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯅꯕꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯉꯥꯜ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯑꯃꯝꯕꯕꯨꯁꯨ ꯍꯥꯟꯅ ꯈꯪꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯏꯖꯨꯀꯦꯁꯟꯒꯤ ꯂꯝꯗ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯃꯅꯥ ꯐꯪꯈ꯭ꯔꯕ ꯐꯥꯎꯟꯗꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯀꯣꯁꯦꯝꯒꯤ ꯍꯟꯗꯛ ꯍꯥꯏꯗꯣꯛꯈꯤꯕ ꯀ꯭ꯂꯥꯁ 12ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯁ꯭ꯀꯨꯜ ꯑꯁꯤꯅ 100% ꯆꯥꯡꯗ ꯄꯥꯁ ꯇꯧꯈꯤ꯫ ꯁ꯭ꯀꯨꯜ ꯕꯁꯇ ꯇ꯭ꯔꯦꯟꯅ ꯊꯣꯝꯖꯤꯟꯕꯗ ꯑꯉꯥꯡ 2 ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯁꯤꯔꯦ꯫ ꯕꯦꯜꯖꯤꯌꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯐ꯭ꯂꯦꯟꯗꯔꯁ ꯔꯤꯖꯟꯒꯤ ꯂꯦꯚꯦꯜ ꯀ꯭ꯔꯣꯁꯤꯡ ꯑꯃꯗ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯄ ꯕꯁ ꯑꯃꯗ ꯇ꯭ꯔꯦꯟꯅ ꯊꯣꯝꯖꯤꯟꯕꯗꯒꯤ ꯑꯉꯥꯡ 2 ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯁꯤꯈ꯭ꯔꯦ꯫ ꯕꯦꯜꯖꯤꯌꯝꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯄꯗ ꯊꯧꯗꯣꯛ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯂꯥꯛꯈꯤꯕ ꯑꯉꯥꯡ 2, ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯑꯣꯏ 1 ꯁꯤꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯊꯤꯖꯤꯟꯒꯅꯤ꯫ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯕꯦꯜꯖꯤꯌꯝꯒꯤ ꯂꯩꯉꯥꯛꯅ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯈꯤ꯫ ꯑꯁꯥꯝꯗ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯁꯤꯕꯒꯤ ꯆꯥꯡ ꯁꯨꯞꯅꯒꯤ 44ꯗ ꯍꯟꯊꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯅ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤꯁꯤꯡ ꯁꯤꯕꯒꯤ ꯆꯥꯡ ꯃꯦꯇꯔꯅꯦꯜ ꯃꯣꯔꯇꯥꯂꯤꯇꯤ ꯔꯦꯠ (MMR) ꯑꯁꯤ ꯀꯨꯝꯖꯥ 2006ꯇ ꯆꯥꯗ 130 ꯑꯣꯏꯔꯝꯕꯗꯨ ꯀꯨꯝꯁꯤ ꯆꯍꯤꯗ ꯁꯨꯞꯅꯒꯤ 44ꯗ ꯍꯟꯊꯈ꯭ꯔꯦ ꯍꯥꯏꯅ CM ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫